ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯑꯃꯒꯤ ꯂꯩꯀꯥꯏꯗ ꯌꯨꯝ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯑꯃꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯥꯗꯧꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯇꯩ ꯂꯩꯔꯝꯗꯦ ꯍꯥꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯂꯧꯁꯤꯡ ꯌꯥꯝꯅ ꯆꯥꯎꯕꯤ ꯑꯃꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯆꯪꯈꯣꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯥꯒꯤ ꯅꯤꯄꯥ ꯑꯁꯤ ꯌꯣꯠ ꯊꯥꯡ ꯁꯥꯕ ꯍꯥꯏꯕꯗꯤ ꯀꯃꯥꯔꯒꯤ ꯊꯕꯛ ꯁꯨꯗꯨꯅ ꯀꯩꯊꯦꯜꯗ ꯄꯨꯈꯠꯇꯨꯅ ꯌꯣꯜꯂꯒ ꯃꯌꯨꯝ ꯃꯀꯩ ꯑꯗꯨ ꯄꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯣꯏ ꯕꯕꯥ ꯏꯃꯨꯡ ꯃꯅꯨꯡꯒꯤꯅꯤ ꯑꯋꯥꯠ ꯑꯄꯥꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤꯕ ꯇꯧꯔꯤꯁꯤ꯫ ꯑꯗꯨꯒꯅꯦ ꯃꯣꯏ ꯕꯕꯥꯅ ꯇꯥꯜꯂꯤꯕ ꯁꯦꯟꯐꯝꯗꯨꯅꯗꯤ ꯀꯣꯟꯁꯨ ꯀꯣꯟꯅꯗꯦ꯫ ꯏꯃꯨꯡꯒꯤꯕꯨ ꯃꯦꯟꯒꯗ꯭ꯔꯥ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝ ꯑꯁꯦ ꯃꯦꯟꯅꯕ ꯍꯣꯠꯅꯕꯗꯅꯦ ꯄꯩꯁꯥꯗꯣ ꯋꯥꯠꯂꯤꯅꯤ ꯇꯧꯔꯤꯁꯤ꯫ ꯑꯗꯣ ꯃꯣꯏ ꯕꯕꯥꯒꯤ ꯊꯕꯛꯁꯤꯅꯃ ꯄꯩꯁꯥ ꯅꯣꯡ ꯍꯦꯛ ꯈꯔ ꯐꯪ ꯍꯌꯦꯡꯅ ꯍꯦꯛ ꯈꯔ ꯐꯪꯗ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯌꯨꯝꯁꯦ ꯀꯃꯥꯏꯅ ꯄꯨꯒꯅꯤ? ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯑꯇꯣꯞꯄ ꯀꯔꯤꯅꯣ ꯊꯕꯛ ꯑꯃ ꯇꯧꯅꯕꯒꯤ ꯎꯄꯥꯏ ꯊꯤꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯀꯔꯤꯅꯣ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯇꯧꯕꯅ ꯐꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯀꯩꯊꯦꯜꯗꯅꯦ ꯌꯣꯠ ꯊꯥꯡ ꯁꯥꯕꯁꯤꯁꯨ ꯀꯌꯥ ꯏꯂꯥꯛ ꯂꯥꯛꯇ꯭ꯔꯦ꯫ ꯑꯩꯇ ꯅꯠꯇꯅ ꯗꯨꯀꯥꯟꯁꯨ ꯃꯌꯥꯝ ꯑꯃ ꯖꯥꯝꯃꯦ꯫ ꯑꯗꯣ ꯈꯪꯗꯦ ꯀꯔꯤꯅꯣ ꯑꯩꯕꯨ ꯇꯧꯒꯗꯕ ꯎꯄꯥꯏꯁꯦ꯫ ꯑꯩꯁꯨꯅꯦ ꯑꯩꯒꯤ ꯏꯄꯥꯗꯨꯅ ꯇꯧꯔꯝꯕ ꯊꯕꯛꯅꯦꯅ ꯊꯥꯗꯣꯛꯅꯤꯡꯗꯗꯨꯅ ꯑꯁꯨꯝ ꯇꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯊꯕꯛꯁꯤꯅ ꯄꯩꯁꯥꯗꯣ ꯏꯐꯪ ꯐꯪꯗꯕ ꯇꯥꯔꯗꯤ ꯑꯇꯣꯞꯄ ꯀꯔꯤꯅꯣ ꯑꯩꯁꯨ ꯎꯄꯥꯏ ꯑꯃ ꯇꯧꯕꯗꯤ ꯇꯥꯏꯗꯅ꯫ ꯐꯔꯦ ꯑꯩꯁꯨ ꯉꯁꯤꯇꯪꯒꯗꯤ ꯏꯔꯥꯏꯕꯛꯁꯦ ꯌꯦꯡꯉꯨꯔꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯅꯅꯦ ꯄꯩꯁꯥꯗꯣ ꯐꯪꯕꯗ ꯋꯥꯔꯕꯗꯤ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯑꯃꯨꯛ ꯊꯤꯕ ꯇꯥꯔꯦ꯫ ꯐꯔꯦ ꯉꯁꯤꯒꯤ ꯑꯂꯩꯕ ꯈꯔꯗꯣ ꯅꯪꯁꯨ ꯍꯣꯠꯅꯔꯣ꯫ ꯑꯩꯅꯦ ꯀꯩꯊꯦꯜꯗ ꯑꯃꯨꯛꯇꯪ ꯆꯠꯅꯕꯒꯤ ꯇꯧꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯤꯄꯥ ꯑꯗꯨ ꯀꯩꯊꯦꯜꯗ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯑꯃꯨꯛ ꯁꯨꯔꯨꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯣꯏꯅ ꯇꯧꯒꯗꯕ ꯎꯄꯥꯏ ꯑꯁꯤꯕꯣ? ꯂꯩꯇꯕꯒꯤ ꯂꯩꯇꯕ ꯉꯥꯛꯇ ꯀꯣꯛꯗꯨꯝ ꯁꯥꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯀꯥꯏꯁꯦ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯏꯕꯦꯝꯃ ꯏꯕꯦꯝꯃꯧ ꯏꯃꯥꯅ ꯀꯧꯔꯤꯕꯁꯦ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯑꯃꯨꯛꯇꯪ ꯆꯪꯉꯧꯍꯦ꯫ ꯏꯃꯥ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯔꯨꯝꯗꯅꯦ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯤꯌꯦ ꯏꯃꯥ꯫ ꯑꯣ ꯏꯃꯥꯅꯦ ꯋꯥ ꯑꯃꯇꯪ ꯍꯥꯏꯒꯦꯁꯦ ꯁꯤꯒ ꯂꯥꯎꯁꯦ꯫ ꯏꯃꯥꯅꯅꯦ ꯆꯥꯛ ꯊꯣꯡꯒꯠꯂꯝꯂꯤꯕꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯉꯝꯃꯨ꯫ ꯃꯩꯗꯣ ꯑꯃꯨꯛꯅꯦ ꯃꯨꯠꯈ꯭ꯔꯕꯗꯤ ꯍꯧꯒꯠꯄ ꯑꯃꯨꯛ ꯋꯥꯔꯅꯤ꯫ ꯑꯗꯨꯅꯅꯦ ꯆꯥꯛꯁꯦ ꯑꯃꯨꯛꯇꯪ ꯂꯣꯏꯁꯤꯜꯂꯝꯃꯨꯁꯦ꯫ ꯏꯃꯥ ꯏꯪꯈꯣꯜꯗꯒꯤ ꯀꯔꯤꯅꯣ ꯏꯟꯁꯥꯡ ꯈꯔꯅꯦ ꯃꯜꯂꯨꯈꯤꯒꯦ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯇꯥꯎꯁꯦ꯫ ꯆꯥꯛꯁꯦ ꯑꯝꯇꯪ ꯌꯦꯡꯉꯝꯃꯨ ꯅꯪꯒꯤ ꯊꯕꯛꯇꯣ ꯀꯣꯟꯅ ꯇꯧ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯥꯏꯔꯤꯕꯤ ꯃꯃꯥ ꯁꯥꯕꯤ ꯑꯗꯨ ꯏꯪꯈꯣꯜꯗ ꯀꯔꯤꯅꯣ ꯏꯟꯁꯥꯡ ꯈꯔ ꯃꯜꯂꯨꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯃꯃꯥ ꯑꯗꯨ ꯏꯪꯈꯣꯜꯗꯒꯤ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯪꯕꯨ ꯆꯥꯛꯇꯣ ꯂꯣꯏꯔꯕ꯭ꯔꯣ? ꯂꯣꯏꯔꯦ ꯏꯃꯥ ꯆꯥꯛꯇꯤ ꯉꯁꯥꯏꯅ ꯊꯣꯡꯗꯨꯅ ꯂꯣꯏꯔꯦ꯫ ꯑꯗꯣ ꯏꯟꯁꯥꯡꯗꯣ ꯏꯃꯥ ꯂꯥꯛꯂꯒꯅꯦ ꯀꯔꯤ ꯊꯣꯡꯗꯣꯏꯅꯣ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯏꯃꯥꯕꯨ ꯏꯪꯈꯣꯜꯗꯒꯤ ꯀꯔꯤ ꯃꯜꯂꯨꯔꯤꯕꯅꯣ ꯏꯃꯥ? ꯄꯣꯠꯆꯩꯉꯩꯗꯤ ꯂꯣꯏꯅ ꯏꯁꯤꯡꯅꯁꯨ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯇꯧꯔꯤꯕ꯫ ꯀꯔꯤꯅꯣ ꯏꯃꯥꯅ ꯃꯜꯂꯛꯏꯗꯨꯕꯣ? ꯏꯍꯦ ꯃꯤꯇꯥꯡꯕꯤꯅꯦ ꯆꯦꯡꯒ꯭ꯔꯨꯞ ꯈꯔ ꯄꯥꯜꯂꯝꯃꯤ꯫ ꯈꯔ ꯃꯟꯕ ꯌꯥꯕꯉꯩ ꯃꯜꯂꯕꯅꯤ꯫ ꯆꯦꯡꯒ꯭ꯔꯨꯞꯁꯦ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯣꯏ ꯆꯥꯁꯤꯗꯤ꯫ ꯉꯁꯤꯒꯤꯅꯦ ꯂꯥꯏꯅ ꯇꯝꯕꯅꯤ ꯁꯤꯗ꯭ꯔꯒ ꯂꯣꯏꯔꯤꯁꯦ꯫ ꯆꯦꯡꯒ꯭ꯔꯨꯞꯇꯣ ꯏꯃꯥꯅ ꯅꯤꯡꯊꯤꯅ ꯐꯖꯅ ꯆꯥꯝꯂꯛꯑꯕꯅꯤ꯫ ꯀꯥꯡꯁꯣꯏꯗꯣ ꯐꯖꯅ ꯊꯣꯡꯉꯨ ꯑꯗꯨꯒꯅꯦ ꯑꯃꯦꯠꯄꯤ ꯑꯃꯅꯦ ꯃꯣꯔꯣꯛ ꯁꯥꯅ ꯍꯦꯛ ꯃꯦꯠꯂꯣꯏ ꯆꯥꯁꯤꯗꯤ꯫ ꯉꯁꯤꯒꯤ ꯂꯦꯟꯈꯤꯅꯕꯩ ꯇꯧꯁꯤ꯫ ꯑꯁ ꯏꯃꯥ ꯑꯇꯩ ꯏꯟꯁꯥꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯍꯥꯏꯁꯤꯕꯣ? ꯑꯩꯅꯦ ꯆꯦꯡꯒ꯭ꯔꯨꯞꯁꯦ ꯍꯩꯅꯗꯦꯕ ꯏꯃꯥ ꯑꯣꯟꯊꯣꯛꯅꯅꯦ ꯆꯥꯅꯤꯡꯈꯤꯗ꯭ꯔꯦꯍꯦ ꯏꯃꯥ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯗꯨꯅꯅꯦ ꯆꯤꯜꯍꯥꯎ ꯊꯤꯔꯣꯏꯗꯕꯅꯤ꯫ ꯑꯊꯣꯡꯕꯗꯣ ꯆꯥꯕ ꯇꯝꯒꯗꯕꯅꯤꯅꯦꯍꯦ꯫ ꯍꯌꯦꯡꯅꯦ ꯀꯔꯝꯕ ꯅꯔꯥꯏꯕꯛ ꯊꯣꯛꯎꯗꯧꯔꯤꯕ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯗꯦ꯫ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯊꯣꯛꯎꯔꯕꯗꯤ ꯐꯩ ꯑꯋꯥꯕ ꯏꯃꯨꯡꯗ ꯊꯣꯛꯎꯔꯕꯗꯤꯅꯦ ꯆꯥꯕ ꯍꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯆꯤꯜꯍꯥꯎ ꯊꯤꯔꯣꯏꯗꯕꯅꯤ ꯆꯥꯁꯤꯗꯤ ꯑꯊꯣꯡꯕꯗꯣ ꯆꯥꯕ ꯇꯝꯒꯗꯕꯅꯤꯀꯣ꯫ ꯂꯩꯀꯥꯏ ꯑꯗꯨꯒ ꯁꯦꯟꯖꯥꯎ ꯌꯥꯝꯅ ꯄꯥꯏꯕ ꯙꯞ ꯇꯧꯕ
ꯁꯥꯍꯦꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯥꯍꯦꯕ ꯑꯁꯤꯅ ꯇꯣꯃꯥꯜ ꯑꯗꯨꯅ ꯀꯩꯊꯦꯜꯗ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯁꯥꯍꯦꯕ? ꯀꯩꯒꯤꯅꯣ ꯁꯥꯍꯦꯕꯅ ꯇꯣꯃꯥꯜꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯨ? ꯃꯁꯤ ꯇꯣꯃꯥꯜꯅꯤꯀꯣ, ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ ꯂꯩꯀꯥꯏꯗ ꯃꯁꯛ ꯃꯇꯧ ꯐꯖꯩꯌꯦꯅ ꯃꯍꯩ ꯉꯥꯡꯅꯔꯤꯕꯁꯦ? ꯑꯁ, ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯐꯖꯈ꯭ꯔ ꯌꯥꯅꯤ꯫ ꯑꯩꯁꯨ ꯅꯣꯡꯃꯅꯦ ꯃꯣꯏꯒꯤ ꯌꯨꯝ ꯃꯅꯥꯛꯇ ꯊꯕꯛ ꯑꯃ ꯂꯩꯌꯦꯅ ꯆꯠꯂꯨꯕꯗ ꯎꯔꯛꯄꯒꯤ ꯋꯥꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔ ꯌꯥꯅꯤ ꯁꯥꯍꯦꯕ꯫ ꯐꯖꯈ꯭ꯔꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ꯫ ꯑꯋꯣꯏꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯕꯅꯣ? ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯒꯤ ꯍꯦꯟꯕꯔꯣꯏ ꯍꯥꯏꯁꯤꯕꯣ? ꯑꯗꯣ ꯁꯨꯝ ꯍꯪꯕꯅꯤꯗ, ꯑꯣꯟꯊꯣꯛꯅꯕꯨ ꯃꯁꯛꯇꯣ ꯌꯦꯡꯅꯤꯡꯈ꯭ꯔꯦꯅꯦ꯫ ꯁꯥꯍꯦꯕꯅꯕꯨ ꯍꯥꯏꯔꯕꯗꯤ ꯀꯔꯤꯒꯤ ꯌꯦꯡꯍꯜꯂꯣꯏꯗꯕꯅꯣ? ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯁꯥꯍꯦꯕ꯫ ꯁꯥꯍꯦꯕꯅꯕꯨ ꯍꯥꯏꯔꯕꯗꯤꯅꯦ ꯇꯣꯃꯥꯜ ꯃꯆꯥꯅꯨꯄꯤꯗꯣ ꯍꯦꯛ ꯄꯨꯔꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣꯗꯨꯕꯨ꯫ ꯅꯪꯅ ꯉꯥꯡꯕꯁꯤ ꯃꯇꯣꯝꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯍꯦꯛꯇ ꯉꯥꯡꯕꯅꯤꯅꯦ꯫ ꯑꯗꯣ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯊꯥꯡꯒꯠꯇꯅ ꯄꯨꯔꯛꯑꯕꯗꯤ ꯆꯩ ꯆꯥꯕ ꯇꯥꯕꯅꯤ꯫ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯐꯖꯕꯗ ꯑꯣꯟꯊꯣꯛꯑꯒ ꯂꯣꯏꯔꯦꯅꯦꯀꯣ꯫ ꯀꯩꯅꯣ ꯃꯣꯏ ꯕꯕꯥꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯆꯨꯝꯂꯕꯔꯣ? ꯀꯔꯤ ꯋꯥꯅꯣꯅꯦ? ꯅꯪꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅꯅꯦ ꯈꯟꯅꯕ ꯍꯦꯛ ꯍꯧꯔꯗꯅ ꯀꯔꯤ ꯋꯥꯅꯣ? ꯀꯔꯤ ꯇꯧꯔꯒꯦ ꯑꯩꯅ ꯑꯃꯨꯛ? ꯀꯔꯤꯒꯤꯅꯣ ꯃꯣꯏ ꯕꯕꯥꯅ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯃꯧ ꯍꯜꯂꯛꯄꯤꯗꯨꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯒꯦ ꯀꯥꯏꯅ ꯅꯪꯅ ꯍꯥꯏꯔꯨꯌꯦꯅꯦ, ꯆꯨꯝꯕ꯭ꯔꯣ? ꯇꯣꯝꯕ ꯊꯥꯗꯅ ꯍꯥꯏꯍꯜꯂꯨꯌꯦꯅꯦ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯏꯀꯥꯏ ꯈꯪꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯅꯇꯨ ꯆꯥꯝ ꯁꯨꯔ ꯐꯥꯎꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯀꯌꯥ ꯑꯃꯨꯛ ꯊꯤꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯑꯩꯅꯅꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕꯒꯤꯅꯦ ꯇꯨꯃꯤꯟꯅꯅꯦ ꯂꯩꯕꯒꯤ ꯋꯥꯅꯤ꯫ ꯍꯦꯟꯖꯜꯂꯛꯂꯕꯗꯤꯅꯦ ꯑꯩꯁꯨ ꯑꯉꯝꯕ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯌꯨꯝꯒꯤꯅꯦ ꯏꯖꯠ ꯁꯨꯕ ꯊꯕꯛ ꯇꯧꯅꯣ꯫ ꯅꯆꯥꯅꯁꯨ ꯆꯥꯎꯁꯜꯂꯛꯂꯕꯅꯤ꯫ ꯅꯆꯥꯅꯨꯄꯤ ꯊꯥꯖꯕ ꯃꯇꯝ ꯌꯧꯔꯕꯅꯤ꯫ ꯅꯆꯥ ꯅꯤꯄꯥꯁꯤꯡꯗꯨꯁꯨꯅꯦ ꯃꯧꯅꯦ ꯄꯨꯁꯜꯂꯛꯄꯒꯤ ꯃꯇꯝ ꯌꯧꯔꯕꯅꯤ꯫ ꯑꯗꯨꯝꯅꯅꯦ ꯌꯨꯝꯒꯤ ꯏꯖꯠ ꯆꯣꯞꯀꯗꯕ ꯊꯕꯛ ꯇꯧꯅꯨꯀꯣ ꯃꯣꯏ ꯕꯕꯥ꯫ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤꯅꯦ ꯀꯌా ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯌꯨꯝ ꯑꯁꯦ ꯀꯥꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ꯫ ꯃꯤ ꯎꯁꯤꯠꯇꯕꯗꯤ ꯇꯧꯅꯨꯀꯣ꯫ ꯀꯔꯤ ꯋꯥꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ? ꯀꯗꯥꯏꯗꯒꯤ ꯑꯣꯏꯗ ꯄꯥꯗꯕ ꯀꯅꯥꯅ ꯅꯉꯣꯟꯗ ꯀꯔꯤ ꯇꯝꯁꯜꯂꯛꯑꯕꯅꯣ? ꯑꯗꯨ ꯍꯥꯏꯌꯦꯅ ꯅꯨꯄꯤꯗꯣ ꯑꯩꯅ ꯌꯨꯝꯗ ꯄꯨꯁꯜꯂꯛꯄꯗꯤ ꯅꯠꯇꯦꯗꯅ꯫ ꯃꯍꯩ ꯑꯗꯨꯝ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯅꯕꯗꯨꯒꯤ ꯋꯥꯗꯨꯕꯨ ꯅꯪꯅ ꯑꯋꯣꯏ ꯇꯥꯅ ꯂꯧꯁꯜꯂꯗꯅ ꯀꯥꯟꯅꯗꯦꯁꯦ꯫ ꯆꯥ ꯑꯍꯥꯎꯕ ꯑꯝꯇꯪ ꯂꯣꯜꯂꯧ꯫ ꯅꯀꯣꯛꯇꯣ ꯈꯔ ꯏꯪꯅꯕꯒꯤꯅꯦ ꯆꯥꯗꯣ ꯅꯪꯒ ꯑꯩꯒ ꯍꯥꯎꯅ ꯇꯧꯅ ꯂꯣꯜꯍꯧꯁꯦ꯫ ꯑꯣꯏꯗ ꯄꯥꯗꯕ ꯑꯁꯤꯒꯨꯝꯕ ꯇꯣꯝꯕꯅ ꯐꯥꯒꯤ ꯄꯪꯇꯧ ꯇꯧꯁꯜꯂꯒ꯫ ꯐꯥꯒꯤ ꯑꯣꯏꯔꯕꯗꯤ ꯐꯩ, ꯀꯔꯤꯒꯨꯝꯕ ꯃꯗꯨꯅꯅꯦ ꯑꯆꯨꯝꯕ ꯑꯣꯏꯔꯛꯂꯕꯗꯤꯅꯦ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯁꯨ ꯈꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯊꯪꯒ ꯍꯦꯛ ꯑꯗꯨꯝꯅꯅꯦ ꯅꯨꯄꯤ ꯑꯉꯥꯡ ꯁꯪꯒ ꯇꯧꯔꯕꯗꯤꯅꯦ ꯍꯅꯨ ꯊꯪꯁꯤꯒꯅꯦ ꯅꯀꯣꯛ ꯂꯋꯥꯏꯗꯣ ꯀꯥꯏꯖꯅꯤꯍꯦ꯫ ꯏꯆꯥꯁꯤꯡ ꯆꯥꯎꯁꯜꯂꯛꯂꯕꯅꯤ꯫ ꯑꯩꯁꯨꯅꯦ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯂꯩꯔꯔꯣꯏꯗꯕꯅꯤ꯫ ꯈꯪꯅꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ? ꯌꯨꯝ ꯑꯁꯦ ꯆꯣꯞꯀꯗꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦꯀꯣ꯫ ꯐꯔꯦ, ꯑꯩꯅꯦ ꯆꯥꯗꯣ ꯂꯣꯜꯂꯒ ꯄꯨꯔꯛꯈꯤꯒꯦ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯑꯣꯏꯗ ꯄꯥꯗꯕ ꯃꯁꯨ ꯐꯪꯗ ꯃꯥꯅ ꯂꯦꯝꯗꯦ ꯀꯣꯟꯊꯣꯛꯅ ꯑꯁ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩꯔꯤꯍꯦ꯫ ꯆꯠꯂꯣꯅꯦ ꯆꯥꯗꯣ ꯂꯣꯜꯂꯒ ꯄꯨꯔꯛꯑꯣ꯫ ꯅꯪꯒꯤ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦꯅꯦ꯫ ꯆꯥꯗꯣ ꯊꯛꯅꯤꯡꯕꯅ ꯂꯣꯏꯔꯦ, ꯆꯠꯂꯣ꯫ ꯀꯥꯟꯅꯗꯦ ꯅꯨꯄꯤꯒꯤ ꯃꯆꯤꯟ ꯆꯨꯀꯣꯠ꯫ ꯑꯁ ꯀꯔꯤ ꯀꯥꯟꯅꯕ ꯇꯣꯝꯕꯅ ꯐꯥꯒꯤ ꯖꯨꯒꯥꯏ ꯄꯪꯇꯧ ꯇꯧꯕꯅꯣ ꯅꯪꯅ ꯊꯥꯖꯔꯗꯅ꯫ ꯆꯠꯂꯣ ꯆꯥꯗꯣ ꯑꯍꯥꯎꯕ꯫ ꯑꯁꯨꯝꯅ ꯁꯥꯍꯦꯕꯀꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯆꯥ ꯂꯣꯜꯂꯨꯅꯕ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯤꯗꯨꯝ ꯀꯤꯍꯦ, ꯙꯝꯀꯥꯒ ꯇꯧꯔꯗꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯋꯣꯏ ꯇꯥꯅ ꯄꯨꯁꯜꯂꯝꯂꯕꯗꯤ ꯀꯣꯛꯀꯁꯦ ꯀꯥꯏꯅ ꯇꯣꯔꯅꯤ ꯇꯧꯔꯤꯁꯦ꯫ ꯃꯋꯥ ꯂꯧꯗꯦꯗ, ꯃꯥꯅ ꯄꯉꯥꯡ ꯏꯟꯒꯗꯕꯅꯤ ꯄꯥꯔꯣꯏ꯫ ꯇꯣꯃꯥꯜ ꯑꯗꯨ ꯀꯩꯊꯦꯜꯗꯒꯤ ꯆꯠꯂꯨꯔꯕ ꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯇꯪ ꯊꯛꯅꯕꯒꯤ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯃꯄꯥꯟꯗ ꯐꯝꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯁꯦ ꯏꯁꯤꯡ ꯈꯣꯔꯥꯡꯂꯦ ꯍꯥꯏꯕꯗꯣ, ꯏꯁꯤꯡꯗꯣ ꯁꯤꯒ ꯂꯩꯔꯦ, ꯊꯛꯂꯣꯁꯦ꯫ ꯑꯁ ꯉꯁꯤꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯍꯦ꯫ ꯁꯤꯟꯐꯝꯁꯨ ꯌꯥꯝꯅ ꯐꯪꯉꯛꯇꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯣꯃꯥꯜ ꯑꯗꯨ ꯏꯁꯤꯡ ꯈꯣꯔꯥꯡꯂꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯃꯕꯨꯛ ꯄꯦꯟꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯣ ꯀꯣꯛꯅꯅꯕ ꯊꯛꯂꯝꯃꯤ꯫ ꯑꯁ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦꯍꯦ ꯏꯁꯤꯡꯁꯦ꯫ ꯀꯔꯤꯅꯣꯅꯦ ꯉꯁꯥꯏꯗꯒꯤ ꯏꯁꯤꯡ ꯈꯣꯔꯥꯡꯗꯨꯅꯅꯦ ꯂꯩꯔꯛꯂꯤꯕꯅꯤ꯫
ꯊꯕꯛ ꯃꯌꯥꯝꯁꯤ ꯂꯣꯏꯅꯕ ꯍꯣꯠꯅꯕꯗꯅꯦ ꯏꯁꯤꯡ ꯊꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯤꯍꯦ. ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯅꯗꯤꯅꯦ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯄꯨꯕ ꯌꯥꯔꯔꯣꯏꯕꯨ. ꯑꯩꯅꯅꯦ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯒꯅꯦ ꯄꯩꯁꯥꯁꯤꯅ ꯑꯃꯠꯇ ꯐꯪꯗꯦ, ꯄꯣꯠ ꯆꯩꯁꯦ ꯀꯌꯥ ꯁꯤꯠꯇꯦꯅ ꯇꯧꯔꯤꯁꯦ. ꯑꯗꯨꯅꯤ ꯑꯩꯅꯅꯦ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯇꯧꯅꯕꯒꯤ ꯍꯥꯏꯔꯤꯕꯗꯣ. ꯑꯗꯣ ꯄꯩꯁꯥꯒꯤ ꯁꯦꯟꯐꯝ ꯑꯋꯥꯕꯗꯣ ꯈꯔ ꯀꯣꯛꯅꯕꯒꯤ ꯌꯨꯝꯗꯅꯦ ꯏꯃꯥꯒꯤ ꯃꯅꯥꯛ ꯆꯠꯂꯨꯔꯒꯅꯦ ꯏꯃꯥꯗꯒꯤ ꯁꯦꯟꯐꯝ ꯈꯔ ꯂꯧꯔꯨꯈꯤꯒꯦ. ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯊꯕꯛ ꯑꯇꯣꯞꯄ ꯑꯃ ꯐꯪꯗ꯭ꯔꯤꯐꯥꯎ ꯈꯔꯅꯤꯗꯤꯅꯦ ꯏꯃꯥꯒꯤꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯑꯗꯨꯅꯅꯦ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯄꯨꯅꯕꯒꯤ ꯇꯧꯔꯁꯤ. ꯐꯔꯦ, ꯇꯥꯃꯣꯁꯨ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯤꯔꯝꯃꯨ. ꯑꯩꯅꯦ ꯌꯨꯝꯗ ꯆꯠꯂꯒ ꯏꯃꯥꯗꯒꯤ ꯁꯦꯟꯐꯝ ꯈꯔ ꯂꯧꯔꯨꯈꯤꯒꯦ. ꯏꯃꯥꯗ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤ. ꯏꯃꯥꯅꯅꯦ ꯄꯩꯁꯥ ꯂꯧꯔꯣ ꯂꯥꯎꯑꯣꯅ ꯍꯥꯏꯔꯛꯏ. ꯑꯩꯅꯦ ꯄꯩꯁꯥꯗꯣ ꯂꯧꯔꯨꯈꯤꯒꯦ. ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗꯀꯣ. ꯌꯨꯝꯗꯒꯤ ꯆꯠꯂꯒ ꯄꯩꯁꯥ ꯂꯧꯔꯨꯅꯤ ꯍꯥꯏꯁꯤꯕꯨ ꯏꯃꯥꯗꯨꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤꯅꯣ ꯈꯟꯒꯗꯧꯔꯤꯕ. ꯃꯇꯨ ꯃꯆꯥ ꯊꯥꯛꯄ ꯉꯝꯗꯕ ꯅꯤꯄꯥ ꯍꯥꯏꯕꯗꯨ ꯍꯦꯛ ꯇꯥꯏꯗꯀꯣ. ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯎꯄꯥꯏ ꯑꯁꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤ. ꯑꯗꯨꯒꯕꯨ ꯀꯔꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯒꯦ? ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯑꯃꯨꯛꯁꯨ ꯋꯥꯅꯤ, ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯅꯤ. ꯑꯗꯨꯝꯇ ꯅꯨꯡꯉꯥꯏꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ. ꯏꯃꯥꯕꯨ ꯑꯇꯣꯞꯄꯁꯨ ꯅꯠꯇꯕꯗꯨꯕꯨ ꯏꯃꯥꯅꯅꯦ ꯋꯥꯔꯕꯗꯤ ꯑꯇꯩ ꯀꯅꯥꯝꯇ ꯍꯥꯏꯔꯨꯅꯨ, ꯃꯉꯣꯟꯗ ꯍꯥꯏꯔꯨ ꯍꯥꯏꯔꯤꯕꯅꯤ. ꯑꯩꯅ ꯍꯥꯏꯗꯕꯒꯤ ꯋꯥꯅꯤ. ꯑꯗꯣ ꯉꯁꯤꯗꯤ ꯃꯊꯧꯗꯣ ꯇꯥꯔꯛꯂꯕꯅꯤꯅ ꯏꯃꯥꯗꯒꯤ ꯁꯦꯟꯐꯝꯗꯣ ꯑꯩ ꯈꯔ ꯂꯧꯔꯨꯈꯤꯒꯦ. ꯀꯔꯤꯒꯤ ꯏꯀꯥꯏꯒꯗꯧꯔꯤꯕꯅꯣ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯥꯏꯔꯤꯕꯤ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯃꯃꯥ ꯑꯄꯣꯛꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯁꯦꯟꯐꯝ ꯈꯔ ꯂꯧꯔꯨꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯤꯄꯥ ꯇꯣꯃꯥꯜ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ. ꯇꯣꯃꯥꯜꯅꯗꯤ ꯁꯦꯟꯐꯝ ꯑꯗꯨ ꯂꯧꯕꯒꯤ ꯋꯥ ꯑꯗꯨ ꯌꯥꯅꯤꯡꯂꯝꯗꯦ. ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯑꯋꯥꯕ ꯄꯩꯁꯥꯒꯤ ꯄꯨꯊꯔꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯧꯔꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗꯦ. ꯃꯔꯝ ꯑꯗꯨꯅ ꯇꯣꯃꯥꯜꯅ ꯄꯩꯁా ꯑꯗꯣ ꯉꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯁꯤꯡꯅꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯄꯩꯁꯥ ꯑꯗꯨ ꯂꯧꯔꯨꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯁꯣꯝꯗꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯁꯥꯍꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯅꯥꯏ ꯅꯤꯄꯥ ꯇꯣꯝꯕ ꯑꯗꯨꯒ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯨꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ. ꯇꯣꯝꯕ ꯑꯗꯨꯅ ꯇꯣꯃꯥꯜ ꯑꯗꯨ ꯂꯥꯛꯄ ꯑꯗꯨꯗ ꯈꯥꯝꯂꯝꯃꯤ. ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯍꯥꯏ, ꯀꯔꯤ ꯇꯧꯔꯕꯒꯦꯅꯦꯍꯦ? ꯀꯣꯛꯅ ꯀꯣꯛ ꯁꯥꯕꯁꯤꯒ ꯀꯔꯤ ꯂꯩꯔꯦ? ꯑꯩꯕꯨ ꯈꯥꯝꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ? ꯄ꯭ꯔꯞ ꯍꯥꯏꯌꯣ. ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯕ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯇꯣꯃꯥꯜ ꯑꯗꯨꯒ ꯃꯥꯒꯤ ꯁꯥꯍꯦꯕ ꯑꯗꯨꯅ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯥꯝꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕ ꯑꯗꯨꯁꯨ ꯁꯥꯍꯦꯕ ꯑꯗꯨꯅ ꯁꯣꯏꯗꯅ ꯌꯦꯡꯒꯅꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯜ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯁꯥꯎꯃꯟꯈꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯍꯥꯏ, ꯃꯤꯅꯥꯏ ꯃꯆꯥ, ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯒ ꯍꯥꯏꯔꯗꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯍꯤꯔꯥꯒꯨꯝꯂꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯇꯥꯡꯂꯕꯤ ꯏꯆꯥꯅꯨꯄꯤꯗꯨꯕꯨ ꯍꯅꯨꯕ ꯀꯣꯆ꯭ꯔꯣꯕ ꯅꯪꯒꯤ ꯁꯥꯍꯦꯕꯇꯨꯅ ꯂꯨꯍꯣꯡꯒꯦ ꯀꯥꯏꯅ, ꯑꯗꯨꯒ ꯑꯩꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯒꯦ ꯀꯥꯏꯅ ꯅꯌꯥ 30ꯗꯣ ꯇꯦꯛꯅꯕꯒꯤ ꯍꯧꯖꯤꯛ ꯀꯥꯎꯔꯣꯁꯤ. ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯅ ꯉꯥꯡꯒꯅꯨ. ꯈꯣꯏꯗꯧꯅ ꯈꯣꯏꯗꯧ ꯈꯔ ꯂꯪꯈꯠꯄꯅꯤ. ꯀꯔꯤ ꯈꯜꯂ ꯉꯥꯡꯂꯤꯕꯅꯣ ꯅꯪꯗꯣ? ꯊꯥꯡꯁꯥꯡ ꯆꯥꯒꯦꯔꯣ? ꯁꯤꯠꯇꯕ ꯊꯥꯡ ꯈꯔ ꯂꯩꯔꯤꯕꯗꯣ ꯅꯈꯣꯏꯒꯨꯝꯕ ꯂꯝ ꯍꯦꯟꯕ ꯀꯌꯥꯁꯦ ꯋꯥꯔꯛꯅꯕꯒꯤꯗꯃꯛꯇ ꯊꯝꯕꯅꯤ, ꯈꯪꯉꯕ꯭ꯔꯥ? ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯅꯣꯏꯒꯤ ꯁꯥꯍꯦꯕꯇꯣ ꯃꯀꯣꯛꯇ ꯊꯨꯒꯥꯏꯅꯤ ꯍꯥꯏ ꯑꯣꯏꯅ. ꯍꯅꯨꯕ ꯃꯥꯅ ꯇꯥ ꯇꯣꯃꯥꯜ, ꯋꯥꯔꯧ ꯌꯥꯗꯦ. ꯑꯩꯗꯤꯅꯦ ꯁꯥꯍꯦꯕꯅ ꯍꯥꯏꯑꯣꯏꯅ ꯍꯥꯏꯕꯅꯤ. ꯅꯪꯁꯨ ꯀꯔꯤ ꯈꯜꯂꯒ ꯅꯪ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯍꯥꯏꯔꯛꯂꯤꯕꯅꯣ? ꯉꯁꯤꯗꯤ ꯍꯥꯏꯔꯛꯑꯦ. ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯄꯨꯊꯣꯔꯛꯂꯕꯗꯤꯅꯦ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ. ꯑꯩꯒꯤ ꯈꯨꯠꯇꯅꯦ ꯁꯤꯖꯅꯤꯍꯦ. ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯂꯩꯇ ꯂꯥꯏꯔꯤ ꯍꯥꯏꯗꯨꯅ ꯃꯤꯕꯨ ꯎꯁꯤꯠꯇꯕ ꯇꯧꯔꯛꯀꯅꯨ ꯍꯥꯏꯌꯨꯀꯣ ꯑꯗꯨꯒꯨꯝꯕꯗꯣ. ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯇꯣꯃꯥꯜ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯇꯣꯝꯕ ꯑꯗꯨꯗ ꯊꯤꯅ ꯉꯥꯡꯅ ꯆꯩꯔꯝꯂꯒ ꯀꯩꯊꯦꯜꯗ ꯆꯠꯈꯤꯔꯝꯃꯤ. ꯇꯣꯝꯕ ꯑꯗꯨ ꯇꯣꯃꯥꯜ ꯑꯗꯨꯅ ꯊꯤꯅ ꯆꯩꯔꯝꯂꯤꯕ ꯑꯗꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯎꯪꯗꯨꯅ ꯂꯩꯍꯧꯔꯤ. ꯇꯣꯃꯥꯜ ꯑꯗꯨꯅ ꯆꯩꯔꯝꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯁꯥꯍꯦꯕ ꯑꯗꯨꯅ ꯂꯨꯝꯗꯨꯅ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯔꯝ ꯑꯗꯨꯅ ꯁꯥꯍꯦꯕ ꯑꯗꯨꯅ ꯇꯣꯝꯕ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯟꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯄꯩꯁꯥ ꯈꯔ ꯄꯨꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯣ ꯍꯥꯏꯅꯔꯨꯆꯣ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯑꯗꯨꯗ ꯍꯥꯏꯈꯤꯔꯝꯃꯤ. ꯇꯣꯝꯕ ꯑꯗꯨꯁꯨ ꯇꯣꯃꯥꯜ ꯑꯗꯨꯅ ꯑꯗꯨꯛ ꯊꯤꯅ ꯉꯥꯡꯂ ꯐꯥꯎꯕꯗ ꯑꯀꯤꯕ ꯂꯩꯇꯕ ꯃꯈꯩ ꯇꯣꯃꯥꯜꯒꯤ ꯌꯨꯝꯗ ꯇꯣꯃꯥꯜꯕꯨ ꯎꯅꯔꯨꯅꯕ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯕꯦꯒ ꯑꯃꯒ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ.
Tomalgi nupi aduna kanano hangbada Tomba aduna asumna haikirami itaimana aibu khangbiramdaba yai ado aiga ta tomalgani wari likhong loina sanaduna loirabani ta tomana su yarabani se asigi paisa bhekse lausan bihoro horen ta tomala gane sahibna piramlibani haina khara hairo asni hairam laga tomba adu hankirami Tomalgi nupi adu karino haiba khangdaba makai paisa bek adu paiduni yengduna lehauri Tomalgi nupi aduna tomal halaklaba matungda hairibu wari likhong adu liduna tahalami matam aduda tomal aduna sauraduna magi nupi aduda asumna saikirami hepangbi gadha sanga chamani nangbo karigumba bhekto paisagi mauta bhum oiramba tadi nang imungse pokhai hanba tari ne angau bidona karigi nangna paisa se lahori bano ha ai leiti haina kok thadokra loire hauzik mi duna aina yare haina khalamlani aba apangbi sidi shono phono ye sura matang de yam singbra haibabu asni yare se kharangangadi aisu tawge na tawbro karino isu bhamen ta da duna tawbani Tomal adu sauraduna hairiba sahib adugi yumda mi usit mande haiduna thang ama pairaga sahib adu hatluni haiduna satkirami Tomalgi nupi aduna haima hausipu karino tawgadoriba upaya sibo moi baba sidi sauduna thangsanga pura satkrene tawrisi karigumbane sauduna thangnaga thiluna turani tawrisi Tomal aduna hairiba sahib adugi mayumda laklaga sahib ado kanna kauthoklami hai mi usitaba sanjau paiba thoro ngasidine natik thokpa laknage thoro haibani Tomba adu Tomal aduna kanna mayumgi mapana adu koba tabaduga Tomal ni khangaduna huranduna lotkirami kananu ni asukkan mapanda kaurisibuwa angau bar karino satuna muktang yingukhige khurusna khurusikpane Tomba aduna kadai satkrayano sahib ki nupi adu Tomal na kanna koba adu tabaduga yumgi mapanda thoraklami sahib ki nupi aduna Tomal aduda kananu karigi laklibano haina hanglami matam aduda Tomal aduna sauraduna hairiba sahib ki nupi aduda asumna hairami senjau paiba napal kaba sahib tikadai kauthoro maga unagena laklibani mi usittabagi mi masak khangdabagi ngasidi masak khangange magumna egi piklibi sanupi do luhongani kaidna Hanuba kochroba magumna su hey ibungo saukinu nako madugi ahal do mathong yamna sadabani ahal oisilakpagina shono phono omchu dawribani ni he inine phajna horen maunda haigi ko matungna omuna tawhalo cho asumna Tomala dubu hairiba ahal oirabi Hanubi aduna themduna mayumda thakirami ondhokpani da ko masigini pase sahib ki magi nupi aduna magi mapuroiba aduda karigidamakta Tomalgi masanupi adu nangna luhongbagi wafum hairibano haiduna nganglami piklibi angang adubu nangna masak matau phajari haiduna nangi nupi oini khaliba nang mupangba leite ko haiduna magi nipa aduda nganglami Tomalna thang paidun nangbu hattagi laklambani hai taning de langanu kari khangna ngangi bano nupi ado pamladi pamle Phajana haibada idrabanina masanupi ado pharga loba taredana nangse ahal thangda ngaure konang migine thang saba soidre migi makutta siba soidre nang ai leibagi nang hinglibani ai leitaba numita nangne soidre mina hat khrani hey Hanubi nang sune yum masidlinge sat crossatlo aingonda ahe pat sanu taningde sayeb aduna magi ahal oirabi nupi adubu mayumdagi tanthokirami mawalaude ozaga su saraduna saningi sasagini asomdana Tomalgi masanupi aduna magi mamanabi aduga koiba satluge haiduna mamada hairami mama aduna satkhinu haiduna khamlami adubu Tomalna karigi satloidabano sassuno kari suletaba sayeb aduki duna karigi mapan thoidabano haiduna masanupi aduda hairami mamana phana kanna khamlami adubu Tomalna magi masanupi ado maning mangkhatamna koijasanu haiduna masanupi adubu mamanabi aduga koiba satpa adu yakirami mama aduna masanupi adugi damakta waraduna yamna kanna thinglami adubu Tomalna yadaduna masanupi ado satkirami asomdana sahib aduna magi minai tomba aduda masanupi ado sumna haibada yadrabanina namna faduna
ꯂꯧꯅꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯁꯤꯜꯂꯝꯃꯤ꯫ ꯃꯤꯅꯥꯏ ꯇꯣꯝꯕ ꯑꯗꯨꯅ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄꯒꯤ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯄꯥꯔꯛꯇ ꯀꯣꯏꯕ ꯆꯠꯄ ꯑꯗꯨ ꯎꯔꯗꯨꯅ ꯃꯤꯅꯥꯏ ꯇꯣꯝꯕ ꯑꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕ ꯃꯃꯥꯟꯅꯕ ꯑꯃꯒ ꯍꯥꯏꯔꯤꯕ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯊꯨꯟꯗ ꯇꯞꯅ ꯇꯞꯅ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯤꯡꯗ ꯇꯞꯅ ꯇꯞꯅ ꯇꯥꯟꯅꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯅꯤꯄꯥ ꯑꯅꯤꯈꯛꯅꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯠꯂꯤꯕꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯉꯁꯥꯏꯗꯒꯤ ꯇꯥꯟꯅꯔꯛꯂꯤꯕꯁꯤ ꯎꯔꯕ꯭ꯔꯥ? ꯃꯑꯣꯡ ꯑꯃꯅꯤꯀꯣ꯫ ꯑꯁꯣꯝꯗꯅ ꯇꯣꯝꯕ ꯑꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯔꯛꯂꯤꯕ ꯅꯤꯄꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯌꯥꯡꯅ ꯃꯇꯧ ꯀꯔꯝꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯐꯥꯒꯗꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯐꯅ ꯀꯟꯅ ꯌꯥꯡꯅ ꯆꯦꯜꯂꯝꯃꯤ ꯑꯗꯨꯒ ꯇꯣꯝꯕ ꯑꯗꯨꯁꯨ ꯀꯟꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯇꯣꯝꯕ ꯑꯗꯨꯅ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯡꯗ ꯊꯠꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯅꯕ ꯂꯥꯛꯅꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯂꯣꯏꯅꯔꯛꯂꯤꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯈꯤꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯀꯤꯗꯨꯅ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯌꯨꯝꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯣꯝꯕꯅ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯐꯥꯗꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯕ ꯃꯇꯝꯗ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯩ ꯁꯤꯡꯗꯨꯅ ꯇꯣꯝꯕꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨꯗ ꯃꯌꯥꯅ ꯀꯟꯅ ꯆꯤꯛꯇꯨꯅ ꯍꯨꯔꯥꯟꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯅꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒ ꯂꯣꯏꯅꯔꯛꯂꯤꯕ ꯅꯤꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯩ ꯁꯤꯡꯗꯨꯅ ꯇꯣꯝꯕꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯍꯥꯏꯔꯤꯕ ꯎꯖꯥꯎ ꯑꯗꯨꯗ ꯇꯣꯡꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯥꯔꯗꯨꯅ ꯀꯅꯥꯅꯣ ꯀꯞꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯤ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯎꯕꯗ ꯋꯥꯟꯊꯗꯨꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯏꯍꯦ ꯑꯃꯨꯛ ꯏꯍꯦ ꯑꯣꯟꯊꯣꯛꯅꯁꯨ ꯂꯨꯝꯈ꯭ꯔꯦ꯫ ꯁꯦ ꯀꯨꯝꯊꯧ ꯈꯨꯗꯥꯡꯒꯁꯦ ꯂꯣꯏꯅ ꯁꯤꯗꯔꯦ꯫ ꯑꯍꯜ ꯑꯣꯏꯔꯕ ꯍꯤꯡꯆꯥꯕꯤ ꯑꯩꯉꯣꯟꯁꯤꯒ ꯀꯨꯝꯊꯔꯒꯅꯦ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯕꯗꯣ ꯐꯖꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯗꯤ ꯍꯥꯏꯔꯨꯗꯅ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯋꯥꯔꯤ ꯂꯤꯈꯣꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯤ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯃꯥꯡꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄ ꯑꯗꯨꯒ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯈꯪꯗꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯐꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯇꯥꯅꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯑꯃꯨꯛꯇꯪ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦꯅꯦꯍꯦ꯫ ꯑꯉꯥꯎꯕꯤ ꯃꯥꯜꯂꯗꯅ ꯏꯄꯥ ꯄꯥꯈꯠꯂꯗꯅ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯅꯅꯦ ꯒꯨꯟꯗꯥꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯀꯜꯂꯒ ꯄꯨꯔꯛꯏꯕꯅꯤꯅꯦꯍꯦ꯫ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯁꯤꯕꯣ? ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯈꯥꯗ ꯇꯞꯅ ꯄꯥꯏꯊꯔꯝꯂꯝꯃꯤ꯫ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯒ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯤꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯝꯃꯨ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯥꯍꯦꯕ ꯑꯗꯣ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ, ꯅꯨꯄꯤ ꯑꯉꯥꯡꯗ ꯎꯁꯤꯠꯇꯕ ꯃꯤꯗꯤ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁꯥꯍꯦꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯍꯥꯏꯔꯤꯕ ꯃꯤꯅꯥꯏ ꯇꯣꯝꯕ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯣ ꯑꯣꯟꯊꯣꯛ-ꯂꯥꯏꯅ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯃꯊꯟꯇ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯅꯤꯡꯗꯒꯤ ꯂꯨꯝꯗꯨꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯇꯣꯝꯕ ꯑꯗꯨꯕꯨ ꯎꯁꯤꯠꯃꯟꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯅꯥꯏ ꯇꯣꯝꯕ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯎꯁꯤꯠꯇꯕ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯃꯊꯛ ꯃꯈꯥ ꯂꯪꯊꯗꯨꯅ ꯍꯥꯏꯔꯤꯕ ꯇꯣꯝꯕ ꯑꯗꯣ ꯃꯈꯥꯗ ꯊꯥꯗꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯍꯥꯏꯔꯤꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯁꯥꯍꯦꯕ ꯑꯗꯨꯁꯨ ꯃꯇꯤꯛ ꯆꯥꯅ ꯗꯟꯗꯤ ꯄꯤꯅꯕꯒꯤꯗꯃꯛꯇ ꯁꯥꯍꯦꯕꯀꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯥꯍꯦꯕ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯥꯍꯦꯕ ꯑꯗꯨꯗ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯍꯩ ꯁꯥꯍꯦꯕ ꯍꯧꯒꯠꯂꯨ
Nupi angang karan taba ngasi nang matik thokpa laknage haiduni hingchabi ei laklibani ni kanano nangbo onthokna kigre kanano nangbo kanano kaina ngasidi aise masak khangan batare dana nangna nupi angang da usitaba khangaba ngasidi warakke haiduna laklibani matung manaw amuk hanna nupi angang da usitaba nupi sana podawna khanba tawkigidra tawkigidra pawar amna parit sadna pawar ga doloi thidoke hanu thangda nang mi usitaba saradna nupi chamlonba nang khangani ngasidi nang tawgidra matung mana amuk ana nupi panbada kigadori bani nang ira khompak dong kawgena matung manaw hek tawrabane kari tawi ngu aibu phatte haiganu ko siramgani